Ngarangi thawdokse akhoi yam penjade bako akhoi yum asiga mai chaktana leise asi je sana manga si je potlawu chacharaga khara saba hogona maina lejebane ba Irangna lanjennaruraba matung masa masagi mayumda hanjinduna leiba hongnabada ngairiba Bisnupur district ki manung chanba Torbung mamang laikaida kuki militant ni chingnaba singna bomb amadi nongmai kaptharaktuna attack tawrakre. Impact News na fangba pawda ngarang numidang pung nipan makhairom taba duwaida kuki militant ni chingnaba singna mapangdal kanba bomb amadi nongmai round kaya kaptharaktuna attack tawrakhibani hairi. Pausina makhat taraduna lamdamasibu mahausa gi fibamda hanjinnaba PR laingakna hotnariba sing asiga mari leinana Manipur gi DGP masa yauna Churchanpur da chatuna security gi fibam yengthoklaba matung pung khara leiraga Security ki mifam pangthoklaba matung pung khara leiraga Bisnupur district ki manung chanba Churchanpur ga tainabada leiriba Torbung mamang laikaida kuki militant ni chingnaba sing aduna bom kaya yauna nongmai round kaya kaptharakhibani hairi loinana mafam aduda deploy tawduna leiriba Central Force sing nasu khut hanbadagi akanba mongda khut thoknaki attack chatharakpadagi khut thoknakiba aduda asok apan yaudrugasu chahi ani makhai henna lanjennaruraga mayumda hanjinduna leiraba IDP singdi mipaiba poktuna mapunsi hingnaba masa masagi yum thadoktuna chenaru panbaya bade kumjali sing aniga kulgu humdoigi me ahumda thokhiba irang na maram oiraga lanjennaruraba mafam adugi miyam sing adu haukiba ningthau kaba namitta laingakna masa masagi mayumda hanjin handuna punda leita hanba horakpada ngairibani Chain have the Rangi Taudu to the Jum the Taramo, I isazing the pun pull up Adam Toba Tabani. So I know my mamma and Gang is a Japan. Father, hiding, but the cruises man Tamis, Tambaze, CRPF give Batlenzulaire, ground regiment give Batlenzulaire, Adi BSF Sulaire, Yamna Sedela, securities person lay. Altobu, Marang Kappa, Ingan and Zukapi, at the security some tight winner, combine of herring Torino Sini, they don't attack with the Kitang Sarkar in the Kita, and the Toraga, hide the securities getting tight on. ngarangi thawdokse akhoi yam penjade bako akhoi yum asiga mai chaktana leise asi je sana manga si je potlawu chacharaga khara saba hogona maina lejebane ba adu ngarang thokiba thawdokse gi isa ju loina thakale nik isa ji wangang basu ngamdare